Pausedi yumpok oiba marui pau kharap de tawjari angang singi leiriba NGO sing asi sel tanduna leiribra haibadu yengthokpagi tangai fadaba leire o henari angang singi damakta leiriba NGO sing asi mamingtagi oina sel tanduna leiribra haibadu yengthokpagi tangai fadaba leire aina Social Welfare Minister Ogram henari na pongdokre wafam sing asi Manipur Commission for Protection of Child Rights na sinduna Manipur Press Club ta pangthokiba malemgi angang singi numit Universal Children's Day ki thoromda pangthokibani thauram aduda athoiba minthuk lenki warol piraduna Minister Henarina athuba matamda field satuna NGO sing asigi mathakta matik chaba survey satharagani aike magna makha taraduna kana laijitraba angang singi damakta center dagi thatharakpa jamlaba sanfam sing NGO kharana lana sinnabagi wathok laikre angang suklai leitaba child care center kharana sasinaba che sangsing puthokna sentak launaba honariba sing asi thingba matam oire phongdokhi Pangpam thokpa angang singi hak mapung phana phangnanaba amade mari leinaba singi maikadagi tawpam thokpa thabak sing punna pangthok minasi aina minister na makhadana phongdokhi nupi bo hantaba miyeng yengduna jamla tona thambagi matam oidre KSS subadani Malay masida leiriba lebak sina ngasi di chakot lamjenda mang thanaba khonabada akan ba miyeng changnarakle super power oriba lebak ni hainaba hunarakle asigumba tanpam asida Lmdmsigi nupi singbo hantaba miyeng de yengbiduna yamla tona thambibagi matam oidre Lmdmsigi nupi sing thauna leina aurakhe iraiba kanbagi khongjang kyana mamang thana thauna fana aurakhibi ima kaya pokhiba Lmdmne maramasina Lmdmsigi nupi oibising bothak wangna thamnana balengak amadi myamna hodabagi dabane wafam asi sagolban tera sai mandir na sinduna sagolban thangkapat maningda leiba kaubam kalasan saira mandir da pangthokiba World Ladies Day ki thoromda wangang loi resource oina saruk yakiba laikol ki president oiribi saknarabi aibi khetrimem sudanina phongdokibane Marakasida India da pibam phagalaktuna chada marfudra 1.5 Manipur dana marfutaruk 1.3 yaure COVID-19 laichat asigi pibam nongma gi tapna phagalaktuna India da laichat asidagi phagalakpagi chang chada marfudra 1.5 yaure aduga Manipur dana chada marfutaruk 1.8 oire Malemgi lebak sani tara kani panda sandokraba COVID-19 laichat asina augiba pungkun mari asida mioi lising nifuga manga sangwa umraga taruk positive oiduna apun bamasing lak marfu dara lising taruk chupna umraga bapan chokre mata masigi manungda sangwa marfu manga laiki daduna apun bamasing lak amaga lising kuntra kani thoi chani kulumda yaukre nagalamromda minority mitai bangalda mantri piduna lenga kasi yawlo Si Minister N. Birenda Lusingba BJP ki Chungsillakliba Sarkar asida Manipur da khundare pe mitai kanglop ayam bagi Lusingba khudingmak mantri oiduna laingak yaunarabasu mitai pangal jati ki mihut amata mantri oidaba laibak thibane laingak asida mitai pangal ki mihut jahunduna laingak asida jahulu haina taksilladuna Manipur ki CM N. Birenda ITI Manipur State na memorandum ama pisenkre memorandum asida BJP lengak asi pasagat pamitai pangal jati ki amele amata leram rabasu handak pangthokiba pai election da mai paglakhiba Y&Das Khan lengak asida sagat pa amele am oire makpo lengak asida jahon bana chungani haina All India Tanzim Insaf ki General Secretary na phangdorakle November 13 ki General Strike sagatli Trade Union Leibak asida kendra da paliba India legak da Yelhoumi senmi mayukta leiba anti farmer policing amasong anti-labor policy kaya paikhalakpa amadi makhatana paikhat abo honariba khongthang sing asi handoktuna suri nol bibel Yelhoumi senmi sing kaya khongkang noraidabani haiduna tha asigi kundarukta leibak sin bathungna National Trade Union sing amadi atai independent organization kaya da jangchan gadawriba general strike asida Manipur ki oina tongan ba demand sing taksilladuna ariba punna thapak lemin namagi khongjangda saruk yagani haina All India Trade Union Congress Manipur State Committee ki secretary na thokpa cherol amada phangdorakle Nupi na mapuroi bagi income RTI ki kuthangda khangba yagani CIC Nupi na RTI ki mating lorga mapuroi bagi tolop amasung income chapchana khangba yagani pasigi damak nupi oibisingi right lay haina Central Information Commission CIC na phangdokre hiramasigi matang disadhagiba wail amada CIC na aike madudi mari leinaba income tax department na numit tara mangani gi manungda nupi na khangliba mapuroi bagi income amasung tolop ki senpham ayek sena khangan gadabane Jodhpur da nupi amana hanglakiba wahang income tax department na mayak sengna pakhum pikhitraba matungda Central Information Commission gi wail asi pikhibane CIC gi wail amana aike government gi thabak toriba nupa amagi loina bina mapuroi bagi tolop amasung atai sel thungka mari leina wafam marik chumna khangjege hairpada chapchaba pakhum pigadabane panbaya badi haukiba July kungani panta nupi amana mapuroi bagi income tax returns ID Argamari ina ba ko pawarol sing kangan binaba ajar pada Central Information Commission na
ayaba pikitrabani matamaduda Basias Tarma Kobinupi Amana Right to Information Act 2005 ki makada application ama Central Public Information Officer CPIO Principal Chief Commissioner of Income Tax GS Sarampada file tawduna khaina khraba mapurabik income tax kabari leinaba akupa warol sing khangan binaba hajakibane adubo income tax returns kamari leinaba wafam sing right to information act section 81 clause J na konchindaba maram na hiram asigi matang na barik chumba pakhum piba yati haina khangan ke Yamna pharmacy da anabagi layong hairaga hidak laituna chana bana thokaningdaba Thoudok kaya tholakadra aibagi mipaiba pongnare COVID-19 laina lechana maram oiduna haukiba thani Lmdmsigi state asigi maruiba hospital sing amadi district hospital sing da hanagi madogum ana layingdaba maramna ana ayek yarukpada micham yamna sumnagi pharmacy da anabagi layong hairaga hidak laituna chana bana thokaningdaba Thoudok kaya thoknarakladra aibagi mipaiba pongnare aina mioi kharana pause sida phongdorakle State asigi maruiba chawba hospital oiba RIMS amati Lmdmsigi doctor amasung staff singi maraktasu COVID-19 positive oiba yauna khibadagi phana kanna narabasu emergency case na drabade hospital singda chatuna ana layingba kinare loinana karigumba hospital da ana layingba chatluragana COVID-19 test taw hairakadra haibadagi miui ayambana haksang khajik nungairakdaba matamda hospital chatuna nadragana doctor ga tana tuna hidak chabagi mahutta athapada leiba micham yam ayambade adumak pharmacy da chatuna anabagi layong haifetang hairaga Pharmacy family pamiyosina pirak pahidak adumak chanare Kanagumba doctor singa khangnaba amati nurse singa pau phauna pamiyosing di adumak phone do hangdok hangjin tawraga hidak chanari adubo doctor amati nurse sing khangnadaba micham miyosing di pharmacy da chatlaga layong hairaga pharmacy family pamiyosina pirak pahidak adumak chanaba maramna anaba phabaki phota atoba khudong thiba tholakadra aibaki chingnaba kya su leire Kanagumba kharda di pharmacy family pamiyosina pirak pahidak adu chanaduna phakiba miyosu yaure aduga mioi kharda di pharmacy na pirak pahidak adu chanadaba maramna anaba hengalapa kaya amasu yaudaba nate COVID-19 maram oiduna asikuma micham yamna thengnariba kodong chadaba singa si yengladuna pharmacy family basingna su micham yamda hidak piba matamda yamna kupna hangbiraga puksil chengna chanagadaba hidak singa adu pibinaba honabiba phai atopa pau amadana Yedurappa na cabinet sakthoknaba BJP ki chief Nadda dagi ayaba ngairi Minister sing oinaba propose tawriba mioisinggi list BJP ki President J.P.Nadda na approve tawraba matungda state cabinet sakthokani haina Karnataka ki Chief Minister B.S. Yelhoumi na phangdokre Si Minister Yedurappa na New Delhi da pangmising da phangdokkibada cabinet sakthokpagi matangda Nadda na Union Home Minister Amit Shah amasung Prime Minister Narendra Modi Yaona party ki high command tanaraba matungda hairaklage haina khangalagle Yedurappa na Nadda amasung Karnataka ki chokot thorangki project singi ayaba launaba Central Minister khara unana bagidamukta yum sagai chanapita Deputy Chief Minister Govind Karjun galuina na National Capital chatki Member kuntra mariki Karnataka ki Ministry da pham taret Hangliba pham sing aduki manungda aukiba Third State Tourism Minister City Rabi na mafam tadokibadagi hangoba pham yaure mak Nadda na party ki National General Secretary hapkibadagi minister ki pham thadokibane Nagalamarom Department Electric Line kapiu yatre maijing ba yaure Tha asigi taragani thoi amadi taraga humdoida lenga ki order ki matung ina technopal ki DC amadi SP ani luching ba PWD Settlement Department NICIDC Yaona Security Force kana integrated check post ki NIC 102 taba bypass road ke nakyet ki yum sing eviction tawbo ti tongang village ki ningtho on khosai baitena janing da phongdorakle wafam asing asi ti tonghang village ta pangthoki ba pawmising onaba amada phongdokhibane Magna makatana hai eviction tawkhibana maram oiraga jung kai khrabai mungkun ga daruke mioi kya ti tonghat village ki ningthogi ingkholda sanglapam logduna leire Amuromda eviction chathakraba matung electric post ki jung kya da pusinba wire sing bo kunja kaya na mari leinaba department kya da line sing kaktat piu haina khan khraba sung asi bhawba kaktat pidabana kai khraba jum da leiriba potchai lokthokpa chatpada mioi kharam makai chingdona tokhaningdaba Thoudok sing tholakpa amade sasan angang masana chingba mai chingba thoklaba eviction tawkhiba department singna Daida bugadabani haida on khosai paitena makataraduna phangdokhe COVID-19 warriors sing macha sing MBBS amadi BDS tambagi kota piragani as burden Leibak asida sandorokliba COVID-19 ki laina yengbada achoba thodang yariba warriors sing macha sing academic session 2020-2021 ki oida Central Pool Bachelor of Medicine Bachelor of Surgery MBBS amadi Bachelor of Dental Surgery BDS tamnanaba seat ki kota piragani haina Union Health and Family Welfare Minister Harperden Lauthokre Aina agency ki pauna phangdokle hiramasiga mari leina COVID warrior ki macha sing
medical amasung dental course sing tamba yahananaba ahana chanarakpa category sing aduki mathakta worst of the covid worries haina khangnaba category amanawna habjankhre category asigi oina central pool gi leiriba quota adu reserve thamle aina minister gi jarol amana aire mitop na aikoida piba saphudagi honglakliba khonai gi saktam British na Bharat thadokhraba matungda inner line regulation ILR asi makhatana India government na chatnali hawjikti tasing na ILR asina territorial integrity ngakpada mitop na lamgi mapu oikigedabadagi kanjanabaga loinana phorupsinggi saktam ngakpada yamna kanaba pambay ama regulation asina oire hawjik inner line regulation asi Indian constitution ki ayaba makhada Nagaland Arunachal Pradesh amasung Mizoram da chatnari adubo Manipur di mitop khandoktuna makhoibo alan kinabagi movement kaya chathagrabasu solution di Bharat Sarkar na khangna tawbidre ahoina na policy amaki makhada ingit piduna dayan bagum tawre khudam aibapo thawal amadi Bestupur district ki seru amasung saiton ne missing antanabagi family planning da child birth control tahullaga mitop thajilakpasi mahuksadagi laijaraklaba phorup sing kangkhul mutananabagi saru oirare Chngsillakliba Mitop sing child birth control tawde Angang taragi mathakta loina Pok-e sahi decade khragi matungdadi mitopna majority ohi patabani masi haksinna lofam thoge Bharat ki Lok Sabha gi seat 152 amasung Rajya Sabha gi seat 250 leibagi manungda Manipurna represent tawbasi sopna tangi mathang sitna ani amasung amatane Lok Sabha da Bharat ki mising jambagi matung ina mihut jamna khankhrabasu state represent oiriba Rajya Sabha da sopna tangi amaka khanbasi chumdabane equal political rights tamduna masing manana khanpham thokpane percentage da yenglagadi India ki mihut jahung kuding da aikoi ki amagumbadane chotana amasung minority oina leiriba aikoina aikoi ki oiba wafam sing parliament da puthokpada majority sing da thawai bidana sahi lisang sit laklibane majority people ga laiminabada nungayai phaba imung oina bade aiduna besing jamna hantana pokhona pam thoktrama le khalle iraiba ki jum pala ba mioisingna family planning pangthokpada economic impact rom da ngak yengbai chomde Chngsillakliba Mitopna aikoida pi basaphudagi hongalakliba khunai gi sakdam community singi social and political status amasung aikoina enjoy toriba makhal khudingi rights kangna population theory hotuna anuba family planning ama mathau tare aikoina aikoi ki leibak lep jagadabani insurgency prone state oiba state sida misi minagi chang asi asuki madik wangre amromda sel thongi phibam namaram oiduna jum pandaba sing fertility period ta leiba ngak oibana makoidagi offspring lakadaba kaya mangle leiminari ba kanglup singi manung da child birth control jawba jadaba yauri amromdana chayam poktanaba masana khangna honare thong manadaba asina khara sonba community na mutkhiba tare miyamna jamna mabut tana nainaba amasong thabak to onthopagi tangai fadaba leire atopa yamna nungaitaba Thoudok 1da accident da angang taruk Yaona mioi 10 Sire Yamna thamoi sokpa Thoudok 1da Uttar Pradesh ki Partiv Graha district ki manung channa Leiba 1da khamduna Leiba truck 1da SUV car 1na Thomjinbada mioi 10 Sire Thoudok asing harang ahing pung 13 minute 15 rom tabada luhongba yaururaga halakpada thokibani aire police ki pau matung ina laikidaba sing asi Kubhadra area gi khungang 1dagi ni aiba khangkhe Partigragi Superintendent of Police Anurag Aryana Pongtorakpada Makhoi 13 asigi manungda mangadi sahi mangadagi na 15 phawbada leiba angang singni aire asiba mangadi ahanbada accident nanglaba car adudagi phangki adubo lemawriba mapan adudi truck adugi makhadagi singthoki aire ahanba phangba report ki matung inna truck adugi tayar adu puncture oibadagi gari adu lambi gi mataida khamdun leiringaida car aduna maningdagi thonjankhibani aiba khangbika loidana UV car adugi saruk tangkai amadi truck adugi makhada sangki aire SP asina makhatana phongdorakpada laikidaba sing asigi imung manungga wari sanaduna makhogi maikedi gi pangba ya pamateng pangnaba phongdokre amadi asiba masasing adu postmortem gi damak ngasi police na hospital da pokre barakasida state asigi state minister na Thoudok asida awaba phongdokbaga loinana laikidaba sing da pangba ya pamateng pangnanaba mari leinaba officer sing da yathang pikre aire aroibada content sing asigi baroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiri popnamak pothagajari loinana channel asina domda kanarabadi subscribe like and share tawba kawbiganu punamak po amukana thagajari